अहानबदा मरोइबा पाउ सिक्यूरिटी की अपुनबा कांगू अमना ngasi ayu खक्तदा चिंगी डिस्ट्रिक्ट मंगादगी नोंमै चामगा यांखै अमदी बोम यावना नोंमै मरु लिसिंग अमगा चात्रुक यांखै गनि थोइ फागतले हारि क्लास सांग नाइना तहनबियो हाइना महिरोइ सिंगना डीसी बिष्णुपुर दा थोमजिनख्रे नोंग खरा हेक चूबदा मणिपुर की लंबी खरदी इसिंग हेक्ता थुमजिनबगी खुदोंग चादबा मियामना मायोक्नरी अमदी सोरा कैथेल मनाक्ता खना चैनबगी थौदो अमदा थांगना यानबा यावनबदगी मचिल मनाव अहुम यावना मियोय तरुक सोकले हरि खुरुमजरी ISTV bu miring tabiri ba pumna mokpo taram nokjari hauji pau sandona bisari Manipur Police ki achauba mai pakpa moina ngasi so Army Assam Rifle CAPF ki apun makangpu amaga loinena Chingi District mangadagi nongmai yauna khusukalai kya fagat pangam khre haina Manipur Police ki IGP Intelligence Ningsing warngam na phongdokre District mangadudi Churachandpur Farzul Kangpokpi Chandal amadi Tengnopal dagini Police Headquarter da pangtokpa Paumi Singa unaba aduda mahakna makha takibada ngasi chathakiba operation aduda AK series rifle nipan Insas ani SLR ama sniper ama M4 rifle ama 303 ani carbine mari 12 bore gun taraga mari 9mm pistol nipan .2 rifle ama Gren LR ama single barrel rifle manga SBBL manga bolt action rifle manga single barrel bolt action rifle ama pistol country met taraga mari shotgun ama latot mari single bore kungamathoi muzzle loaded rifle ahum pompi kuntraga mathoi double barrel gun nipan single barrel gun taraga hundoi punna arm chamaga yankhai ga manga recover tawangam khre amarom da IED kuntraga mapan hand grenade taraga hundoi assorted ammunition punna lising amaga chatruk yankhai ga ni thoi fagat bangam khre mahana makhata na binocular mari communication set taraga manga telescope amasu fagat bangam khi mahakna makhata raduna Manipur Police na lamdam asida santi hanjilakna bakanna hotnari basida miyamna su chingnaba mafam sing leipiragadi manaknakpa police station singda pau pibiduna police na hotna zariba asida mai pakhanbada mateng pangbiu haiki Acting on specific intelligence regarding the presence of large cache of arms, ammunition and other warlike materials concealed in various locations coordinated operation were launched simultaneously at multiple sites in the interior and suspected areas of Churachandpur, Fezrol, Kangpokpi, Chandel and Teknopal district by joint teams comprising of Manipur Police, Assam Rifles, Army and CAPF. These operations resulted in the recovery of the following arms, ammunitions, explosive and other warlike stores. A major accomplishment for Manipur Police, Assam Rifle, Army and other security forces in our continued mission to restore peace, uphold public order and safeguard the lives and property of citizens. The Manipur Police reaffirmed its commitment to fostering a peaceful and secure Manipur. The public is urged to cooperate with the police, Assam Rifles, Army and other security forces and to promptly report any suspicious activity or information related to illegal arms to the nearest police station or central police control room. English Singani Kungani Togi January ki tang nipan the cabinet decision Lauraga English Singani Kunga Humdoigi April ki tang amada newly regularized lecture oina khalaba Oza Singh ngasi fawa tolo pithok tabadagi lecture Singh na tang kunga mathoidagi pen down strike jangsin khibadagi Mahiroi Singh class sang naina tawdabadagi Mahiroi Singh na class sang naina tohanbiu haiba demand tawduna Bishnupur district ki higher secondary ahum Moirang multipurpose higher secondary school Ningthaukhong model higher secondary school amadi Bishnupur higher secondary school ki Mahiroi Singh na DC Bishnupur da thomjinduna memorandum pisankre thomjin khibadu da saruk yakhibi Mahiroi amana Moirang multipurpose higher secondary school da
Oza Taraga Mari Ningthaukhong Model Higher Secondary School da Mapan amadi Bisnupur Higher Secondary School da nauna regular oina khallaba lecture sing join tawrakhi adubu tha sigi tang kunga mathoidagi lecture singi tolop sarkar na pithoktabadagi pen down strike jangsin khibadagi class ama anidagi hena school sing asida tawdabana mahiroi sing na DC Bisnupur da memorandum pisin balakbani hairiba memorandum adu additional deputy commissioner Bisnupur Toijam Upendra da pisinki memorandum adu munna para batungda Upendrona mathang tha haibadi August ki tang ani fawbadang lenga ki firep kari lorpagi haibadu yengsi haibadagi mahiroi sing adu thuglaki karigumba tang ani fawbagi manungda lenga na oza singi tolo pithoktuna hanagum chang naina class ta hodrabadi mahiroi singna makha taba akanba khongjang changsilakpada tholakpa afafata lenga na pugadabani haiki koi hojik dishida multipurpose higher secondary school Bisnupur higher secondary school amadi Ningthakong higher secondary school akoi ahum punna dishida chalaga unajarubani mana haibirakpaga matung inna tang ani phogi manungda akoi ngairo hain hai akoi gi pen down da leigriba oja singchina class tawdaba si tawhandina bain hajaruba matamda akoi tang ani phodi ngaibiu haina dishina phongdokpire asi phodi akoi ngaijarani kaigumba sigi manung sida action lokhat pirakta targadi akoi school makai hauna akoi mahiroi singgi oiba khongjang jangsin gani haina masing phongdok chari Moirang Multipurpose Higher Secondary School ke mahiroi singna class boycott tawduna exam ngasi thagadaba exam amata yaudana nong marakta school ki gate mamangda khongjang changsinkhre school asigi gate ta school asigi mahiroi singna oza transfer thakiba yaroi transfer thakiba oza sing halanbira u haina changsinkiba khongjang da sarukya kiba case nikhil koba school asigi mahiroi amana quality education leina balenga na lamda masida kan hotnarabasu mahiroi sing apambadi phanghanba ngamdre midterm matamda oza ahum transfer thabi ki haibasi mahiroi singbu mangna basilabra school asigi oza sing hanadagi hauna watuna leiringai mahiroi singna awaba kya mayok naringai da oza watuna leiribasigi mathakta oza taraga marina amuk pen down strike chathaduna leikibana school asigi mahiroi sing syllabus cover tawba ngamlaroi dra haibaki mi paiba poktuna leiringai lenga asina amuk school asigi chemistry english grammar amasung english literature gi oza ahum transfer amuk tawkiba haibasi mahiroi sing asi lairik tamdrabasu yare haibaga chapmanai mahakna hai tha kharagi mamangda oza amasu transfer thakiba leikre transfer thakiba oza sing halaktriba fawba school asigi class boycott tawbaga leinana ngasi dagi haugadoriba midterm exam asisu boycott tawre haiki oza hum thakha ta batane chahi tangai asida oza hum punna tarma asi mayamna school asigi satra singya ba phone jari metric exam ki damakta kan lai ra sutak pe na prepare ta han bi oza sing asi school asida adumang lai hanbiu school asida lai handa ba taragani Moira Multipurpose Higher Secondary School ke satra singya school asida class pudimba boycott tawjagani maramdi sidagi hawdiriba Moira Multipurpose Higher Secondary School ke half yearly exam asi thajaroi maramdi ekoi ki damakta thawai hachang yaw ni hotna biriba oza sing asi school asida adumang lai hanbiu oza sing asi transfer thabi yabiroi oza sing ki damakta satra singsina khanaraga agitation asi tawjabani Satra mayamse hojik maruoina class 10 metric pekha thagadoribane metric pekha thagadoriba asida oza ahumsina chauraba thodang lauribane makoi ki chauraba thodana khoi ki tungi lambida khajik to orsu manga oigani haidana khoi satra mayamge buju khanjaribane adana hojik school da pendang strike to tawribane oji satra tolo oza singi tolo phangdana pendang strike tawribane tawriba tanja awa mayam asi maraksida oza sing asi transfer thai amase ka kwarigino alo ngasi horiba ngasi dagi hawriba Multipurpose Higher Secondary School ki half yearly exam asi asidi haujabane akoi ngasi haiba numisa horiba exam asi oza karigumba transfer thai oza sing asi school da stay tawjabade akoi exam asi thaba yawa sunga ngamoi school khuni class khuni ma boycott tawgani aduga akoi school jo hanbanga ngamoi School asigi oza amana school asigi department kharadi oza suna leibasu yauri kharadana watpasu leiri oza ama oina mahiroi singbu lairik takpiu hairagadi adum takhiba yai leiriba oza sing asina adumak manage tawkiba yai maths tambigadaba ozana physics tambiba english tambigadaba ozana hindi tambiba hauzik school asida chathaduna lakli khudimak mahiroi singbu takpinaba manage tawduna lakpani haiki mahakna government ama education esta appeal tawraduna high transfer chatkhiba oza sing halanbir o haiki
गवर्नमेंट की साइड एजुकेशन एस की साइड हाइजरीबसे फिवम से मुन्ना खांबीरगा येंसिनबीरगा चतखिबो ओजासिंगदो हलहनबीरो अदगी अमसुंग करंब डिपार्टमेंट करंब ओजा वाली करंब सब्जेक्ट की करी ओजा वाली हाइबन सिंगबा खुदिमक्तुसु अखोइसिदा अवातपसु हापिरो अहेनब यावरे एजुकेशन एस की साइड तगी तौरप थबक अखोइना कैसु हाइनिंगा लेते नोंग खरा हेक चूबदा मणिपुर की लंबी खरादी इसिंग थुमजिनबगी खुदोंग चादबसिंग मियामना मायोकनारी ngarang numidang nong leptana chubadagi ngasi yu imphal gi lambi kya ising thumjinbadagi miyamna lambi chathok chasinda khudong chadaba kya mayoknare nong aduna sagolban lambi singjamai lambi palace compound gi mafam khara amadi tongan tongan ba lambi khara de ising thumjinba yaure amarom da imphal gi 0 mile gi manung da leiri ba ke samthong hodam lerak longjam laikai amadi irom pukri mapal gi lambi sing nong khara hek tabaga ising na loina thumle kendra si mapung mapu pandraba kendra amagum oire nong khara hek chubada ising thumbana maram oiduna school chatpa amadi chathok chasin tawbada yamna khudong chadaba kya mayoknare manipur gi maru oiba lambi yauna lekai gi lerak kya de ising thumjin bagi awaba mayoknari basi hana leramba iram nala sing ningthi na thamlaktaba amadi hana leramba iram nala sing asi lam khopchin ba pamba sing na khopchin badagi khutsem gi ichaw gi awaba si miyamna mayoknarakpani haina miyoi kyan hairi अमरोमदा के सामथोंग केंद्र अमदी सगोलबन केंद्र नोंग खजिक्तंग चूबगा खुदसेमगी इसिंग चाउथोकलिबसी नावरिया पाखंगलापा केंद्र अमदी नंबोल केंद्र फाउना चेलिबा वाइसेल मरिलगी नाकलदा तारिबा मियामना लाना लम खोपचिनबा अमदी वाइसेल मरिल असि फुंगतपना मरम ओइरगा इसिंग थुमजिनबगी अवाबा मायोकनरी ngarangdagi nong leptana churakpadagi sagolban kendra amadi ke samthong kendra gi mafam kyada ising thumjin bana maram oiduna ke samthong kendra gi MLA sapam nisikant gi meeting makhada team nisikant na ngasi khodam lerak maning dagi hauraga waisel maril singh bagi thabak chathakrai team nisikant gi member longjam saratna ke samthong kendra amadi nawriya kendra gi lonari ba kwakathel dagi ningthem cha karong tabalambi gi hawba marak amadi laishram laikai gi marak talaiba waisel maril na phauduna chatliba kalbert asi matam ga chanadre Kalbert asigi makhada PhD gi toti pipe achoba ani leibana isingi ichel taptha hanbada natana amona kai kya su phunjinduna leibana ke samthong kendra da khusemgi isingi chawthokpagi maram oiri athuba matamda PhD department na Kalbert asi makhada leiriba toti pipe ani si lawthokpiu nawriya pakhang lakpa kendra amadi nambol kendra phautuna cheliba वाइसल मरिल असि मनाक्ता तारिबा मियोय सिंगना लम खोपचिलकपना मरम ओइरगा वाइसल मरिल असि फुंजिलकपना इसिंग चेनबा वातपना के सामथोंग एसी दा खुसेमगी इसिंग चाउथोगली मरम अदुना वाटर रिसोर्सेस डिपार्टमेंट अथुबा मतमदा एसी अनि एसी फाउदुना चलिबा वाइसल मरिल असि मतमगा चुनाबा मोंग द सेमजिनबियो वाइसल मरिल असि था अहुम खुदिंगी सिंगदुना लाकली हाइकी वाशन मरी से कलबट से अहम मेन होना मखा से तोयना हाइजबनेब PhD डिपार्टमेंट से पाइप से मनिंग ममांग पाइप अचौबसीना इसिंगी लाइब वॉल्यूम से मोइना ब्लॉक तौबदुना मरम ओइरकांदा इसिंगी खोंजेजेसिना तपथालेब अदो यारगदी मरी लेनब डिपार्टमेंट हाइरिबा सिगी पाइप से अथुब मतमदा लौथोकपियु अदुगा लोइलोइना थांगरिबा केंद्र नावरियागी केंद्र सिगी मरिन सिमा आयबो फजन सेंबिरगदी कसामदों केंद्रदा नों खितंग ताबगा इसिंग थुमिबा पोसे सिबो फजन सेंबिरगदी इसिंग जावगी मसाकसे ओइरोयना होय खंजई कक्चिंग पुलिस स्टेशन की मनुंग चनबा सोरा कैथल मनाक्ता खना चैनबगी थौदो अमदा थांगना यानबे यावनबदगी मचिल मनाव अहुम यावना मियोय तरुक सोकले हारि थौदोक थफमदगी अमदी पुलिसतगी प्रेस न फंगबा पाउदा थौदो असि ngarang numitang wairam pung mangaga minute kuncharom tarakpada thokibani hari ngarang thokiba khana cheinabagi thokdo adu hana su mamangda khana cheinabagi thokdok thokiba leikre ngarang amuk thangna yanaba yauna khana cheinabagi thokdo adu thokibani hari thokdo adu gi pau tabadagi Kaching police ki team ama mafam adula changsinduna miyamgi irang adubu lakshin ki hari soklaba makhoi taruk ki manungda Makak Mayum Amar, MK Asif Amasung MK Anisna Thawal District Hospital da Pukatuna Laikanaki Muhammad Anas Khan, Muhammad Iboyai Amasung Muhammad Mustaqimna Kaching Lamdong da Laiba Jivan Hospital da Laikanaki Makhoi ki asok pasing aduna maram oiraga makhoi taruk mag Imphal gi tongan ba hospital singda makhata ba laing gi da mag refer tawkhre hari Puna dana hojik thang jot pai na dana kai dawdana laire adun mayam सिगी से हजिक तौरीब फिवम से हमने सोगलब इजत माउररी से मयामना खै कौरागा सिदा थांग जोट पाइरगा हजिक सिदा इबोय आगी मुंग द पुना दुन लैरे
aduna mayam kitang naagadi kitang ikhoi support tawbinangai damakta anjuman gi maikaida ikhoi Nambol Kaichel da tongan ba makhal makha kya gi poche yoli ba miyam na Manipur da tongan ba makhal kya gi khongjang lakpada amadi Nambol Kaichel da pangthok pa makhal khuding maki agitation da Nambol Kaichel apun ba lukmai sintha lukki ayaba yaw da na makhal amata gi khongjang changsin ba tobi ganu haina ngasi lubadu gi secretary Y Santi Balana phongdokre wafam asi ngasi Nambol Kaichel da tongan ba poche yoli ba ima singna saruk yaduna pangthok pa pawgi mifam amada Santi Balana haikibani lupki secretary Y Santi Balana makhata na haikibada Manipur si issue yam na thokan ba lamdam ama oibana hiram khudimak ta imai bill sing yawba amadi sel thungi fibam kaya hena sokchin na leiri ba lamdam asina nongmagi poche yonduna imung manung pori ba amadi isai chu isu icha mahei tamhaliba aikhoina kanagomba lup amana amuk ching amana amuk pu tawduna leiragadi amuka hena semitlon sokhiba yabagi akiba leibana ngasidagi nambolda makhal amatagi agitation changshin ba matamda nambol kaichel apun ba lukmai sintha lukki ayaba yawdana khongjang changshin ba amadi yawbiba tawbiganu imaleba ki damak matam gi tawdaba yadaba lakpada lup asida pau pibiduna punna khana nainaraga thabak thoram khudimak pangthokminase masida lup asigi ayaba yawdana yawramba amadi pangthok lamba thoklabadi lup asna daita lobo ngamloi loinana maduda lup asiga hiram amatada mari lena de haina makhata ki Maramaduna kanagumba akogi vendor amata maming lejade nambonda telapun belumai sikhaluk nataba atopa maming amata nambonda lejade Maramaduna kanagumba civil organization natage association na karigumba leibaki thabak thoram amat tawba matamda akoi nambol kathen tana biramdaba tawbiga nambol kathen da lumai sikhalukta tana biramdaba tawbiganu Maramaduna khoida haibiramdana karigumba akogi members sina nambol kathen gi apun belumai sikhaluki members sina karigumba haiba hongasi saugasi akogi leibaki isu matata saru yabigan akoida haibiramu akoi smai na tawre haidana akoida tam daba taragadi maduda afafata daita maduda tholopado sala pujagadawan Viral hepatitis B na nakrabadi punchi chupa hidak chadaba yade viral hepatitis C di tha hum natraga taruk hidak charaga fan bangamle maramasna viral hepatitis B asi matam chana test thokpidona masidagi ngakthokna ba hotnaminasi haina National Viral Hepatitis Control Program NHM Manipuri State Nodal Officer Dr. R.K. Rosin haikre National Viral Hepatitis Control Program SIS National Health Mission amadi Health Services ka khusamnaraga state level ki thakta pangthokpa World Hepatitis Day 2025 ki thorum da haikre Let's break it down haiba North AOC da labor hotel Imphal ye sangai hall da pangthoki ba thorum aduda mari leinana viral hepatitis B amadi C ki maram da thabak tawriba institute sing amadi NGO sing da appreciation certificate piduna kai khuna ba utki Dr. R.K. Rosin makhatana malem da hepatitis B na naraba missing asi million chani rom leire hepatitis C na naba million yankai rom su sure hepatitis B gi anaba si mamadagi machada longna basi changyam na wangli aduna miron bi khudimak na tangai fadana check tokthokpa mathok tai amarom da virus asi angang aduda changkhrabasu PPTC da laktuna matam chana hidaka phorabadi angang adu kan bangamli hepatitis C is na high risk group IDU MSM yauna atei makhal kya dagi nabagi machak wahli hepatitis C gi matam chana hidak charabadi matam pumbagi oina fahan bangamle hepatitis B gi oinadi matam chana vaccination tawba natana ngasi fawba masigi hidak puthok pangamdri handak chahi gi oiba let's break it down haribasi hepatitis B asi muthatna ba hotna ba healthcare sector da leiriba mioi khaktana tawba ngamloi maramasan lamdamasi leiriba NGO sing yauna mipum khudingmakna mateng pangduna English ngani kunthra fawbagi manungda eliminate viral hepatitis haibasi mapung fana ba hotna minasi haiki elimination se tawna bo hona bakanda pesha nuksha gi awatba aduga society dagi stigma and discrimination pibiriba aduga loinana akoi politicians sinsigi commitment masik mayamasi akoi health matunda na toba ngamjadaba masi akoi gi line department sing samnaga Manipur State Control Society lady social welfare department lady PRI asina singba singji khusam minare hairaga hairiba obstacle ko akoi gi elimination se tawba ngamna bo hoda ba lady ba se pulap akoi khusam naduna honamina si haiba adugi pandanda thamba akoi team ni
Hepatitis haiba laina asi matam chana laying horabadi phaba ngammi haiba miyamna hena khanghanbaga loinana laina asi khangdoknaba lemna test tawbagi khudong chaba piriba sisu lobiyo haina Community Network for Empowerment kon gi President S Iranandana ngasi Community Network for Empowerment kon amadi Department of Psychiatry RIMS ka kusamnaraga Department of Psychiatry Dr. Kamal Hall the pangtokpa World Hepatitis Day 2025 ki thoram da haikre thoram aduda Community Network for Empowerment kon gi President S Iranandana hepatitis asina maram oiraga malem gi oina second khudingi mi amamam siri adubu Manipur gi oina su sibagi chang asi chada nifuga manga oiri adubu masi maru oina matam chana test toktuna laying haurabati laina fabanga mi haibasing asi World Hepatitis Day thoram asina lakbada khangmina baga loinana hepatitis C gi oina test tobada Model Treatment Center asi ani khak oiba aduga patient masi yambana matam yamna changlibasi hantha hanaba mari lenaba singdasu taksilli haiki Model Treatment Center se ani lay tawdabu hairiba patient gi load se yambadagi akoigi PCR machine layriba platform sing se sample amukta da 64 thangat payaba adumba machine asawba ngakto obidagi sample ngainaba plus patient load yambasina maram oraga ngasai gi viral ke result si thengdabagi maram sima oi sample machine yamdaba thuna loisanba yagadaba adumba machine si khanjara kanda akoina ju request tawjarubudagi hojiki TrueNet machine se akoida kana kharana khujin birapane Kwakatel Haino Khongnembida Lab Institute of Liver and Digestive Science Sindunangasi World Hepatitis Day Thoram Hospital Sida Pangtokre Thoramadu ILDS Hospital gi Director Dr. N. Surja Kumar Dr. Aribam Vijaya Devi Dr. Nongthongbam Suras Kumar Dr. Roslyn Kaisham Dr. Longjam Chitaranjan Dr. Ningthaujam Surja Kantamaite Amadi Dr. Gurumayam Ramcharan Sarmana Athoiba Mitunglen Singh Oiki Thoronga Mari Lenana World Hepatitis Day Marathon 2025 Bisnupur District ki Ngaikong Khunodagi Kwakatel Makha Thokchom Lekai Youth Rising Club Fawwa Lamjeloi Singna Marathon Race ama chenki Liver Health Package amaso pangthokpaga loinana hawdokpaga loinana Marathon Race ta makong wathang taraba singda certificate amadi kudol piduna pungning thokatki ILDS Hospital gi Director Dr. N. Surja Kumarna Malemdagi Hepatitis B amadi C muthatsi hairabadi miyamna isa thokpiraktuna hepatitis B amadi C testing tobiyu test toraba matungna vaccine amadi treatment tobiraga hepatitis na maram oiraga liver cirrhosis amadi liver cancer nahandaba ohensi malemda hepatitis laitaba malemama ohelasi haiki aina yam kana haini se hepatitis A ga E ga D ising aruma thadi leroi hepatitis B gi oina di aikoi apo vaccine layer aduga hepatitis C gi oina di tha ahum dagina taruk hidak charaga adusu National Viral Hepatitis Control Program gi makhada free oina phange hidak madam ta yam tangami haujikti tha ahum dagina taruk charaga da mi sama da mi baudrama se buksen sing me kyo do kumame Naga taba mafam sing faudana cookie singna German Road amadi Tiger Road haina maming thonduna semna bu hotnarak pathawong bu yaning da phongtokuna FNCC na chatharak lambi thingbagi thabak nimit tarani surba fawba mari lenaba authority na ngasi fawba tasin usinadana leiba bu khong yaning da phongtorakli khongjang asi ga mari lenana saruk yakiba mioi singna penda wa fam kya phongtorakli bansin numit trahena sukre ado phawba so Government si yang bidai government kari khali bra noi government hoi tom do na lai bra noi kana gi mitang tang bra noi kari khali bra ngasi akwai lan tawa asiana thona din hoi dai pawangam gira. Our main key point is number 1, the proposed German road or Tiger road not to be constructed in any Naga ancestral land. That is point number 1. Point number 2 is illegal Kuki militant Sioux camp should not be constructed in any Naga soil, whether it be village or in the mountains. That is point number 2. Number 3 is poppy plantations, a main cause of the drug trafficking. So we condemn this poppy plantation in our area. And then any untoward incidents happen during this protest, during this ban, the government of Manipur and then the government of India should take the responsibilities. Motina dabana kangkhong tribal state ama oirakliba si
semtoknaba hotnasi haina RPI Delhi Youth Wing spokesperson Oinam Swami na handak pangthokiba party sigi National Executive Committee ki mifamda Maheshwar Thonau jumbu party sigi National Secretary ki fam amukka hanna hablakpada taramna okpagi thorom da haikre Delhi da leiba National Secretary ki office da pangthokiba thorom aduda spokesperson Oinam Swami na makatana RPI athawale party asi Manipur de regional party ma oina ECI na sakhangtuna lakpagi mathakta Manipuri macha ma oina Maheshwar Thonau jumbu amukka hanna National Secretary ki fam hablakpa khakta natana Parliamentary Committee ki member amasung CWC ki member oina hablakpa si laibak phabani party sigi high command oina Maheshwar Thonau jamgi mining makhada Manipur gi thabak thoram sing hena khumang chokshina pangthok pangam lagani Manipur da hojik oriba kangkhong chaibagi fibamasi luchingba singi marakta mot manadabagini mot tinadana leiraga miyam pumbada awaba piraklibasida Manipur gi miyam maru oina luchingba singna amatta oina punsilaga thabak tawminasi haiki Laibak asida khoi representative oina khoi phokpirakliba mioi singsina magi mai mot tinadadana khoi kangkhong saiba state ama khoi na uba phangliba si khoi mot tinadaba se punna tinaraga khoi khumang sausen ba state ama oibada khoi punna hona minasi have se khoi miyam ama sung RPI Delhi Youth Wing gi mahut sanjaraga hana khoi khamjari Project G na Department of Social Welfare masung musuga kusamnaduna empowering youth for peace, knowledge and unity haiba theme da chatharakpa D16 Youth Summit 2025 ki thoram loshinba masung prize and topu ki thoram Manipur University ki Centenary Hall da pangtokre thoram aduda former Deputy CM Yumnam Joykumar na Chief Case Board Committee Project G Longjam Samson na Functional President amasung Social Welfare Department ki Director Anna Arambam na Guest of Honor oina sarukyaki bagalainana Mahairoi Singh amasung Mioi Kyana sarukyaki Tharmadugi manung chenna pangthokiba competition singda makong wathang takraba singda manamathum singen thoki Manung matam chadana leikidraba lebak miyam nei kai khumnariba theater director Ratan Thiam amasung socio-political commentator Potsangmam Sonamani gi yumda MP Dr. Angomcha Bimol akoi jamna chatuna imung manung gi awabada sarukyakre thasi gi tangkun ga mathoi de gi chathariba parliament ki nongjumi from the sarukyana ba leikiba Manipur Inner Parliamentary Constituency ki MP Dr. Angomcha Bimol akoi jamna Imphal da tholaktuna manung matam chadana leikidraba Padma Shri Ratan Thiam gi Oripok Hawam Dewan Leikai da leiba yumda chatuna leikidrabagi mafam de kai khunaba utpaga lainana imung manung gi awabada su saruk yakre imung manung ga wari sanakiba amada MP Dr. Angomcha Bimol akoi jamna Padma Shri Ratan Thiam malem gi cultural icon oibada natana personal inspiration gi pukai amani haiki Auzaratan Manipur cultural ingenuity gi pukaini masigi damak mahakna struggle toramki Manipur gi damak mahakna thambiram khiba asidi asengba leibak ningba makhakta dagi tholakpa ngamgadabani mahakna leikidaba haiba sidi Manipur gi atangba mapari ma mangjakibani haiba wafam thamki hairi MP Dr. Angomcha Bimol akoizamna leikidraba retired IPS officer ama oibata natana leiba asigi socio-political affairs ki masak naiba wangangloi amsu oiramkiba potsangbam sonamani gi yumda su chatuna awabda saruk yakre MP Dr. Angomcha Bimol akoizamna oza sonamani police ki service ta leiduna su leiba asigi oiba issue sing da su saruk yaramkiba misak amani haina su singthaki Taupopi Welfare Club ki Nifugatare Lak Suba Foundation Day ki Tharam Taupopi Community Hall da pangthokre Tharam adu MLA Govindas Konthauzam yauna mioi kyana sarukyaki Class 10 amadi 12 ta Taupopi khungangi mark wangna fanglakpa mahiroi singda achamba khudol piduna pukning su thogatki MLA Local Area Development Fund dagi TWC gi club building repairing toba amadi nauna saba Taupopi mamangda saba open gym amasu sangatuna miyamda khusinaki MLA Govindas Konthauzamna lekai ma khungangama chokhatpa amadi afaba khunai ma semnaba honabada club ki achoba thodang lei drug free oibelamdam ama ohen ba haibasi su club organization amadi maira paibi singi thodang lei haiki si sarkar ba ekoi jim singse nupa ngate mate go maira singse yaw go sahi yogi mate yogi newspaper ani
aduma sari kunigi aina pesa pirani aduma ayu ayu maya pamana simi hone Chahi Nauribi Nupi Ama Namjan Namtek Pibada Chenaba Nupam Special Judge Fast Track Court Number 1 Poksona Mara Lady Haina Lautokre Lakliba Tankuncha the Padok Piragani Hari Special Judge Fast Track Court Number 1 Pokso RK Memchagi Court na Mara Lady Haina Lautokra Mui the Moirang Police Station Gi Manung Chenba Kwakta Kuman Mayalikai Digi Muhammad Abdul Rahman Elias Ibomcha Masagi Chahi Kungani Tui Sukre Apopagi Mingna Abdul Manal Kawi Hari Court asida ngasi chathakiba hearing adudi haukiba chahi English ngani taraga humdoida victim gi apokpana Moirang Police Station report torokpagi matungina chahi dugi November thagi tang taraga taruki nungthil pung aniga minute kunthrarom tabada mahaki machanupi na mamanabi mathiluraga halakpada Muhammad Abdul Rahman na machanupi bu machin melaga mahaki pandukan amada pusilaga Namdana Nupi Oibigi Kai Kumnaba Manghan Biki. Pandukan Manungda Pazilaga Tamlaba Matung Numit Aduki Numidang Pung Tareka Minute Kuntrarom Tabada Mangmanakta Hundok Piram Kibani Haina Wakalaki Hari. Report Aduga Mari Lenina Moirang Police Station the IPC ki Section 342-376 ki Makada FIR Malakat ki. Case Adu Makadana Tigatnaba Women's Police Station Bisnupurda Pokso Egg 2012 Su Hapchilaga transfer torkibani hari investigation gi manung channa complainant singna ningthijana examine tawbada natana makhoi gi statement singsu CRPC ki section 161 gi matungina record tawki kwakta khuman awang lambi da leiba pandukan gi spot verification tawki hari accused Muhammad Abdul Rahman alias Ibomcha English ngani taraga humdegi November thagi tang taraga tarukta kwakta khuman ward number maridagi Pradhan oiba Rafijuddin gi yumdagi phakibani hari mahak masana su mahaki mathakta siriba maral asina masana yazaki pharaba Muhammad Abdul Rahman alias Ibomcha Chief Judicial Magistrate Bisnupurda buthoklaba matung makhatana judicial custody lawraga makhatana thijin khi hari Police ke investigation record victim ki age verification sample singi forensic examination yauna pikhalakiba record sing amadi case asigi nakal ani ki council singi wafam court asina taraba matung special judge fast track court number 1 Poksona Muhammad Abdul Rahman alias Ibomchana chathakiba thong adu thaudu adu thokiba matam aduda victim oiriba nupi macha asigi chahi taragani pan sudri maramaduna Pokso 1 ki section 3 gi matung ina maralai maramaduna Pokso 1 ki section 4 gi matung ina dandi fangfam thui defense ki maikai digi so accused ki matakta siriba maral lali haibagi matik chaba praman puthokpa ngamdaba special judge fast track court number 1 Pokso RK Memchagi court na accused Muhammad Abdul Rahman alias Ibomcha Pokso 1 ki section 4 gi matungina maral leire convict Muhammad Abdul Rahman alias Ibomcha gi matakta kari fadok pigani haiba lakliba tangkuncha da lauthoknaba matam lepkhre hari Understanding Building, Drawing and Earthquake Resistant Construction Haibikinamasda Yum Sabasingi Oiba Nomagi Orientation Program Institute of Engineer India Manipur State Center Nisinduna Takil the Labour Government Polytechnic Campus IEI State Center ke seminar hold the Pangtokre Tharamadula Lamdamasigi Yum Saba Yankai Mukna Sarukyaki Tharungamari Lenana Program Convener Dr. N. Samanandana Yum Saro Singa Khana nainabagi mapung oina mapung oiba thorom amani aikhoigi lamdamasi lairiba yum saroi mason sing asina yum kai amasabada architect amadi engineer sing na pirakliba drawing sing asi hena mamutana khangmina na bahona gadabani earthquake kamari lainana aikhoigi north east housing seismic 5 earthquake zone ni haina ribani asigumba akiba lairiba stagi amuk earthquake zone 6 haina amuk tholak prayabagi oithokpa kya leri asigumba kiningai oiraba earthquake singasi tholakpada yum saroi singasina yum ama sabada mangjongna kari karamba thorang lakhot hoduna asigumba tholakadaba amangata singasidagi ngathokani haibasida ngasida khanani nagani haiki Makatana akoi district ta salaga IIG platform se logjaraka yumsaloi singse matang district ta salaga ground level da sujari ba mafam singdu da tawraga district ta salaga akoi pangthok sakena khanjari Hauzi pawgi marthana tema bremtang lominasi Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup
Birtigan Rajat University, Kanchipur, Southview, Imphal West. Admission is going on for various graduate and postgraduate courses, Bachelor of Pharmacy, Diploma of Pharmacy, and Special B.Ed, HIVI and IDD. For details, kindly visit the campus or contact the numbers below. Honglakliba punsigi lambi sida araiba chaba yaba makhai sasinari. Adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Breaking matung na mayamba umkhana taram nokchari makhataba pau pisari. BJP amadi Congress ta leramba mioi kyana moirang kendra gi MLA thongam santi bu thajaba thamduna NPP da changlakre NPP da changlapa Congress gi imung yangkhai ga mari BJP da gi imung chani ga kunthra ga mari punna imung marfu ga nipan gi voter chahum ga yangkhai ga manga bu taram na ukpagi thormama NPP fuvala unit na senduna ibudau loktak maru harau sanglen da makhoi bu harau tyam okre thoram aduda MLA Thongam Santina Moirang Kendra bu awonba Kendra mapuraki haibagi damak mikhal da mayok na rakhibada Kendra gi miyam na mahak pu thagat pirakibani madugi mayok ta mahak na karigumba makhal amata gi thabak thoram paikhaloi Fubala khunggang gi development gi matang da paladuna MLA na hai Fubala da high mass slide ama thamlagani Fubala hauzik Fubala water sanitation committee na yumthong khuding toti ising pina bahona ribasi Fubala apun bagi yumthong khuding hek connection suba phanghandriba fawba Hana connection tauraga leraba imung singi tax makata na laukiroi haina lauktoki. GP gi oina GP na koliba khul sing lottery system da fawrakpa khul aduda open gym thamnaba khongthang paikhalagani. Moirang AC mahang na hek MLA oirakpadagi paikhaliba asset singa simyam gi damaktani. Moirang hospital asi operation facility leiba hospital ama soidana athubada oiragani. Ngang khalawai da PAC masaba loishilakle miyam da khusinna ba honaragani. Makhata na Fubala da leiba health sub center CPAC da upgrade tawba amadi Kwakta GP da health center ama thamnanaba popular government ama laklabadi athubada paikhalagani haiki. Ai Moirang Kendra operation to we alaba Moirang hostel da Hanagi Ayush ki do taba G+2 ki hostel saba Phanayam jangsle masida ke bol loiragadi ai soida namaki ai khoi dong wari ba ana bagi kari ki tawlu mayam se khar baidi kon me yabagi khudung sa do lor kani haibagi Hazabai Thamjari Hana tongan ba political party sing the Yarambadagi Congress Party the Nauna Changlak Kaching Assembly constituency ki polling number 37/26 ki manung dagi mioikya MPCC ki secretary Khetrumem Kennedy amadi block Congress committee BCC Kaching na harau taram na okrai Congress Party thajaduna amadi taragani thuisuba Manipur legislative assembly election da Kaching Kendra da Indian National Congress Party ki mereb oikiba housing na MPCC ki secretary oiriba Khetrumem Kennedy galoina chapminagani habagi Wakalunda Congress Party ta changlakpani hari nauna Congress Party da yawraklaba singa dudi okpagi thoramana BCC Kaching na sindana Kaching Kendra ki polling number 37/26 palel laimai Chingjin da leiba Khetrimo me magi yumda pangtokre Lions Club International District 322D gi makhada leidiba Lions Club of Thawal gi anoba members sing hapchin bagi thoram amaga loinana Hepatitis Let's Break It Down haiba theme da World Hepatitis Day gi thoram ama Khetri Sanglen Thawal da pangthokre Lions Club of Thawal amadi Myland Pharmaceutical Private Limited anina punna khusamna na sindana pangthokiba thoram aduda District 322D gi past district governor Lion MJF Aismani Kumarna induction officer ama oina anoba Lions member singbu Lions piduna sangaki chakhanki loina mioi kya bo hepatitis B and hepatitis C gi lemna test tobaki khudong chaba piki past district governor Lion MJF Aismani Kumarna International Lions Club International hautotuna humanitarian service kya malem sinbada pangtotuna laklibagi matangda wangangki Nainasang Club Amadi Organizing Committee na sinduna 18 Felicitation of Meritorious Students and Achievers 2025 Nainasang Community Hall na pangthokre. Tharmaduda Class 10 Amadi 12th Pastor Mark
60% yauna fanglaba mahiroi nifuga humdoi amadi sanabagi lamda goal fanglaklaba sanaroi amada ikai khunaba amadi pukning thokotpagi thoram pangthokre thoramadada memento certificate amadi sel gi mana oina sarukyaba singda lising amamam amadi topper taraba mahiroi marida sel oina lising manga atuga achiever oiraklaba wusu masana da goal fanglaklaba sanaroi dana sel oina lising ahum piduna makhoi tungi lambida hena mai paknaba pukning thokotki Tharamasa Hanigi Additional Director Health Services Dr. T.S. Ravindra Singh, Organizing Committee Felicitation ki Chairman R.K. Natras, Nainasang Club ki President Chirom Babul Singh na sarukyaki. Ngarang nongyay matung pung amarom tabaduayda Kunthagataret Super Sam Rifles na Churachandpur District ki Behang Police Station ki manungda leiba El Kanan Village na miyoi ahumdagi heroin number 4 ki jingnaba KG Aniga gram marfudra manga fagale hari. Heroin number 4 ka kunana faraba miyoi singa dudi Churachandpur gi Tuibong dagi Seisei Chahi Nifuga Mathoi, Churachandpur dagi Ngathel Village dagi Lalguin Chahi Yankaiga Nithoi amadi Churachandpur gi Hengkot Village dagi Ginseng Chahi Nifuga wi hari. Heroin number 4 ni chingnaba singa do Sapon Cape Chaniga humfuga mapanda haplaga puramani hari. Naharol Lamjing Meira Imphal East Kongba Khetri Lekai na sendana handak pangtokhiba English ngani kun gamanga ge SSLC amade SSC exam da klabasna koliba mafam singda lady ba mai paklaklaba mahiroi singda manama thum piduna punging thokatpagi thorama ma pangtokrai thoramada MLA Thongam Biswajit yauna miyoi kyana sarkyaki Tharonga mari lenana klabasigi leikidraba member sing amade leibaki damakta thawaina pontha pikraba athoba singi mafam dai kai khumnabu utpoina minute amatumina leptuna awaba phungtokrai MLA Thongam Biswajit na Matam Kudimakta Taksi Kasi Thogalon yauna Makoibu Pokpiriba Imaipa Singbu Nolukna Chatkadabani Masina Mai Park Namaki Amatangai Lambini Hot Pu Honarabadi Nong Manatraga Nomadi Mai Park Pagilambi at the Sweden Fangani Haki. The youth in the logo of Togdang, I could pillar money the Haiba Hayengi. Otherwise, Hayengi pillar like I could history. That's why I could come with a column to the Kanga, the Chakaganda, Hayeng Yungi, Yumbido, Ule the Lamda, Kagan, Yubish High, having portal already. A push society, Kamaito, sustainability of Kotoino, Akanba, Yumbir, Dokamano, Pohidu, Namway Hajabanate, Damadabu, Shoy the Naba, Shoy the Ngeda, Lang the Ngeda, when a Kanahova, Tanahova, Aduba, Shoy the Naba Portamo, Ibna, and Chumoida. Apunba Sorokhaibam Sagai Trust na Khedrugao Kendragi Manung Chanba Thambal Khong Sabalaikai da Labor Working Women Hospital da Hangba Relief Camp ta Churachandpur ge Sangai Kota ki Lanjenaraktuna Leriba Sorokhaibam Dewan Singh amadi Bembi Ani gi Machanupi gi Makhata ba Lairik Tamba da Mating Oinaba Lupa Lising Tara Mating Pangkhre Relief Camp adu da Laiba IDP Khamenlok ta gi Sorokhaibam Premjit ki Machanupi National Player gi Refreshment Chanaba Lupa Lising Ani Amadi Serau de Sorokhaibam Ibima Debi Imung Manungi Awa ba Menanaba Lupa Lising Ahum Amagasu Mating Pikre. Tengbang Hokchada to the Trust ki Secretary Basantana Kanglup ki Landa Lanjinaduna Relief Camp to Labor IDP Singna Awabam Kaya Mayok Nabagi Pau Social Media that Hinabadi Angamating Pangpani Haki. Langthabal Ningombam Gram Panchayat ki PRI Singh Salaitaret BLF Ningthipi Laikol BLF Mangalaima BLF Nongin BLF Amadi Apunba Mangal BLF na Punasindana Imphal West District ki Ningombam da Laiba Ibudau Sang Ningthaugi Laikol da Nomagi Oiba Convergence Mela Mangasi Pangthokre Manipur State Rural Livelihood Mission gi meeting makhada pangthok patharom aduda tongan balenga ki department kunga taru ki stall sing hangduna miyam da makhal kya gi kana papiki tharom adu ki matang da ningthibi laikol BLF ki secretary S Yamana melas lenga ki department kunga taru ki mihut singna makhoi ki department na miyam da piri pa tongan bana makhal gi kana ba singa si arai ba mong da phanghanba pangthok pani Loinana Melasina, Miyam Amadi Department Aniki Marakta Suhena Fava Mari Masakat Patasu, Achomating Oikani Haki. Convention Mela Tauribegi Maruiba Pandamdi, Akoina Kungang the Lady Banupi Singasina, Department the Satuna, Isagi Pangham Topa, Sina Gadoba, Masak Sing, Maruiba Masak Singadu, Tantopangam Daba. Adunam, Masiki Mela Sida, Akoina Department Kungataru Wase, Kauzuruba Matunda, Hakting Nana, Praza Sing the Department Gi, Makogi Lady Ba, Kanaba, Amadi Praza Sing the Mamutana, Kangan Nabagi the Maktani. Akoina Convention Mela Sinza Bamatamda, Akogi Langtabaningom the Laiba, Akoi PRI Kango, Amadi MSRL Lingi, Akoi Staff Sing Bihele Kapuna,
खुसन्नजरे हाइरगा ngasi कंबंजे मेला से पांगथोकजबनी थांगा एसी की खाथिनुंग ग्राम पंचायत सेम की सिंधा विलेज लेवल फेडरेशन चाही अनि मपुंग फारकपगी अनि सुब कुमोन थोरम पांगथोखरे बिष्णुपुर सिटी ब्लॉक न कोन थांगा एसी की थांगा लवाई सबलेकाई कम्युनिटी हॉल द सिंधा VLF न सिंधुना पांगथोकिबा थोरम अदुदा थांगा एसी की MLA तोंगब्रम रविंद्रो अमदी लमदमदुगी मियोय क्याना सरुक याखी स्पोर्ट्स की लमदा मेडल लौरक्लबा सानारोय अमा अमसुंग मार्क वांगना फंगलखरबा महिरोय अनिदा VLF की माइकेदगी अंगंबा खुदोल पोतपीदुना पुंगिंग थोगतकी थोरम अदुदा VLF असigi सेल्फ हेल्प ग्रुप तरागा हुमदोई लेबगी मनुंगदंग से सेल्फ हेल्प ग्रुप अनिदा कम्युनिटी इन्वेस्टमेंट फंड ओइना लुपा लाख अमा मखाई सेंफम सिंह गिनथोकी तखेनगी समाज सेवक राजकुमार कमलजीत सिंह की चाही चाम सुबु मपो कुमोन चाही चुप चथरक पथोरमगी सरुक अमो ओइना नॉर्थ त्रिपुरा डिस्ट्रिक्ट की जोलावासादा बर्ड सेंटिनरी थोरममा मणिपुरी साहित्य परिषद नॉर्थ डिस्ट्रिक्ट ब्रांच सिंधुना ngarang पांगथोखरे ब्रांच की प्रेसिडेंट अहेबम बुद्धचंद्र अर्गथलादगी मणिपुरी लिटरेरी एंड कल्चरल फोरम त्रिपुरा की जनरल सेक्रेटरी खोशनाम मांगोलना मरुएब मियोय सिंह ओइकिबगा लोइनना मरु पाउची की एडिटर RK तरुणजिन परिषद की सेंट्रल कमिटी Assistant General Secretary Konsam Atul Singha na chingba sarukaki Educational Guide Center EGC Thawal Moijing na center sigi lamkhai khangdok laba tungda miyamgi water supply sananaba lampi nanaba sem saringaida masagi popularity taningba miyoi kharana EGC bu miyam da lana uhannaba hotnaba galoinena namfu sapu da sajilakwa laibak thibani EGC na aranba pambai season aduna amadi hurala nada pata pan kiba leiti haina EGC na hairi Moijing GP Panchayat Gar da pangthokiba miyamgi mifam ama luaraba matungda pangthokiba pawmi singa unaba mada EGC gi General Secretary Mohammad Sahabuddin na EGC gi Moijing Kongkhokta leiriba pata number 1674 sigi lamkhai khangdoktriba fawba Center Sigi Executive Member Reformation Tawtaba Haina Lepnare Miyamgi Ising Thaknanaba EGC gi pata lendagi water supply sananaba Moijing Mina Bazarda Chahi Sigi January ki tareta Miyamgi mifam mama phomkiba da lawkiba Center Sigi lamkhai khangdokla batungda mathau taba lamsing piba haina masa masa su warep lawki EGC gi lamkhai khanglaba matungda piba haiba khungi warep lawdona leiribani hairiba mifam aduda miyoi khara adusu yawba kaktana masa masagi soishu sign tauribani adubu masagi popularity taning bagi damakta nafu sapu da tawduna EGC bu miyam da lana honarak uhannab honarak pasi makata na tawbiganu haiki lamase masibu fatana ngamkhai khangdoklaba demarcation tawrabagi matung aduda miyam gi damakta ising thanganabagi water supply ki project ase masi athuba matamda oihannaba honariba EGC gi khongjang asibu taptha halliba kanglup khara ado madu I EGC ki maikei condemn tawi prajana su condemn tawham thoi Universal Friendship Organization UFO Far West Headquarter number 6 Nongdam Sanglen Hozai Lanka Assam Salan Kun Battalion amadi UFO Manipur Manung amadi Mapal ki oina leriba thangta ki instructor Senjam Birenga khusamnadana Assam ki mafam kyada joina khunda khraba maitai cha singi mafamda Malem Paujel yenthokpa ki khongchet ama thasi ki tang amade ki hoduna chatharakiba du ngasi mapung fana losinkhre thasi ki tang amade ki hoduna chatharakiba UFO ki oiba Malem Paujel yenthokpa ki khongchet atuda Hozai Lanka Guwahati amadi Karbi Anglongi manungchana leiba Amarjan Bokajan Hathigar Golagat Lakhinagar Sivsagar amadi Johat na jingba mafam singda joina khundariba maitai khungang kyagi mafamda maitai gi maru oiriba Malem Paujel sing khusinaki Khongchada tuda sarugyakiba UFO Manipur manung amadi mapangi oina leiriba thangtagi instructor Senjam Birena maitai ipai pu singna chatlamba chakchaya hen fizet leiting thaksikhasi lining laishon lenga kwayel amadi maitai huyen langlonggi mahei sing asibu chawkhal aba malem gi thakta mai pakna khanghanaba amadi joina takraba maitai khutingmakpu punsin hanbaga loinena lan yaudaba malem ama semnanabagi wakhalonda yumfam oiraga UFO gi Malem Paujel asi Assam gi maitai singna khundaba mafam singda yenthokpani haiki Manipur na Delhi bu maitiba piduna Junior Boys National Football Championship for BC Roy Trophy Day 1 gi final changkre All India Football Federation gi meeting makhada tha sigi kundagi Punjab ki Amritsar da chathariba
Junior Boys National Football Championship for BC Roy Trophy Day 1 ngasi sanakiba ahanba semi-final match Manipur na Delhi bu penalty surauta goal taret tarukta maitiba pidna final changkibani. Thasigi kuntradagi hauraga August ki taragani thoi fawba Imphal gi Khuman Lampakta chathagadaba Chamaga Kuntraga Mari Suba Duran Cup Manipur chapter da saruk yagadaba Navy FC ki team coach Raman Rai ki makhada training cum practice sathakre training aduda players singbu lamjing lamtak liba Raman Rai na haikibada Navy FC na numit kharani mamangda Manipur da laktuna practice tawduna namda masi leidiba ground sing asi players sing da chushin handuna winner oinabagi damak kanna hotnagani haiki. मणिपुर में आया हुआ हम लोग का 4-5 डेज हो गया तो हम लोग का एक्लामेटेशन ग्राउंड कंडीशन हम लोग सब एडप्ट करने के लिए ट्राई कर रहे हैं फिजिकली मेंटली हम लोग का 1 मंथ से हम लोग प्रिपेयर कर रहा है तो हम लोग बहुत पॉजिटिव है तो हम लोग अभी ऐसा नहीं बोल सकते हम लोग फाइनल तक जाएगा हम लोग स्टेप बाय स्टेप हम लोग इसमें चढ़ के जाएगा. Amaramda training cum practice da saruk yakiba team madagi captain Bhaskar Roina Navy FC da Manipur dagi su sanaroi ahum na saruk yari Thama ni mamangdagi practice tawduna Duran kabasi launabagi dama kanna honarakli soidana su kabasi lawgani habagi thasabale haiki. जैसे और है कि जो भी सिचुएशन चल रहा है मणिपुर में हम लोग एज ए मिलिट्री पर्सन वी नो एवरीथिंग सो इट्स ओके अच्छा है हम लोग अच्छे से प्रिपरेशन किया एंड अच्छा रिजल्ट करके जाएंगे इधर से मणिपुरी पीपल बहुत अच्छा है ऐसे हम लोग का टीम में भी 3-4 है मणिपुर से दे आर वेरी गुड पीपल एंड वी आर एंजॉय फूड ऑल्सो एवरीथिंग. Lilong Turel Ahanbi Dam Makhongda Leba Masak Nairaba Hanigi Senior National Kabaddi player Hazi Nizamuddin Miyamna Irabot Bim Haina Khangnaba Miyoi Mahaki Anaba Namaram Oidana Laikidre. Miyoisin Laikidaba Sigamari Lena Thobal District Kabaddi Association Amasung Lilong Sports Association Anina Emergency Mifam Pangtopagalina Laikidraba Oza Bim Gitawaina Mapugi Mafamda Ingna Chikna Lairunaba Minute Anitu Mina Leptuna Awaba Fungdokre Haina Thobal District Kabaddi Association Gi General Secretary Muhammad Ayub Alina Thador Cherol Amana Fungdorakli. Khelo India State Center of Excellence Dadra and Nagar Haveli and Daman and Diu the table tennis ki head coach Oriba Manipur dagi Yandrembam Boina Moirang Mayalika Youth Club Moirang the table tennis board ama khusnakre Klabadugi Kuthang the table tennis Sanaroi Fairembam Sanatoi Amasung Lesangbam Anilda Sanabagi Kids Amasung All Journal and National Tournament ki flight tickets sing khusnabagi thorama moirang ta pangthokre mai lekai youth club moirang na sinduna lekai sigi mandop ta pangthoki pa thorama duda yendrembam boina taru ba thabak khudimakta mai pak po oishinu leinana haurakliba sanaroi singbu hena yokhatpa ngamba oirasanu haiki. United Youth of Ketrigao na chahi khudingi pangthokpa quiz competition 3rd Ketrigao Open Written Quiz Competition Princeton International School Ketri Awang Lekai Deleba School asta pangthokre mahiroi punna chamaga marfudra henbana sarukyaki competition adugi result kaloina na prize distribution lakliba August tagi tang ahumda Ketri Awang Lekai Deleba Ketri Iril Mapal Youth Club Community Hall da pangthokani hairi. Mayang Imphal Assembly Constituency ki manung chanbada leba Innovative People Improvement Center Impact Uchiwa Lerak Achobana Hidden Achoba Lampaktagi Hauraga Uchiwa Lerak Achobagi Main Road Machin Fauba Nomagi Oiba Social Service Program ama Klabasigi members in the Pangtokre Dukan family basingdagi Pochai Leiduna Chariba Mui Singna Plastic packet Kudimag Mafam Chana Hundopiu Lambi de Hecto Hundopagi Hinavi to Tadopiu Klabasin Kualibama from Sing Buchahi Chupa Lunana Tamnabaki Pandamda Tata Kudingi Aroiba Nomaijing Numita Klabasin Konma from Sing the Lamtu Sing Dopaki Tabasi Hautopani Haina Club Asiki Hanegi President S.S. Rasmohon Maitain Haiki. Amagi Sunday Aroiba Sunday Wagera, Ahoba Sunday Wagera, Manipur Leriba, Lekai Kudumaki Leriba Club Singer Tobiraga de Ekogi, Rutananba, Yam, Clean Weva State Ama, Oibangani Haibo Apamasi, Aina, Yarimakai Manipur Leriba, Irisa Kudumaki, Club Pitopiriba, Irisa Kudum from the Hajari. Kumbi Sigi Manung Chanba Borayang B, Gram Panchayat ki Ward number Anida Leba, Tavaton Lerak Borayang B, Mayai Lambi Hadaga Sukhanaba kilometer Anirom Sang Lambi Asi, Yamna Pibam Chadan Lerambadu, Taraga
Taraganithoi suba Manipur Legislative Assembly da kumbi AC da mirep oinaba sem sariba kumbi da ki Moirangthem Mega Chandrana artwork da ki horaga lambi edu semjinduna nung thakre Moirangthem Mega Chandrana lambi asi lamda masigi maitei pangal ichile naw singna khundaba mafam ama oibna leiriba lambi thongasi asuki matik fatuna lerambasi ubadagi lamda masigi ipa ipu ichile naw singna tanaraga lambi asi artwork da ki horaga nung thaduna semjinjabani asigumba khudong chadraba panchayat ki mafam asida lenga ki chakwa thorang amata yaudribasi ngasigi lengakna amadi panchayat pubiriba ichilenaw pumnamakna miring changpiu haiki the hairib lambi si fagal halakanda laikai sigi khungang asida leiba paipan iche chensing sinaw sing yamna nungai ni chatpo oibiu haidna aina haijabaga loinana sigum lambi kaya ama barayang bida natna weekend gi mafam kya da leiram gi bi yain khali ina chachaba matam da sum lambi kya thengna jai da bahan baina hai lambi ase ina angam ba gi mating sel gi angam mating khra puthuk charaga kai sigi pai to ni chingna mayam marama pang satra naharul si pullaga ai hau siam haujabani Laikai duki Muhammad Thabaton Koba Mana Lambi si yamna phibam chadana lerambadu Moirangthem Mega Chandrana sembi badagi awaba khudong chadaba kya lerambadu kokle haiki Theater Gilamda Malem Sinpa Thungna Sakhangnaraba awardee Ratan Thiamna Laikidabda Social Dramatic Union Uripoki member amadi artist in a minute and 2 minute leptuna awaba phungdokre loinana laikhidrabagi thawaina mapu ki lekolda ingna chikna leibo oirasanu haina thawni jabaga loinana mahaki le horiba imung manungi awabta su sargari hari GM College of Commerce ki retired Oza H Kolachandrana Laikidabada GM College of Commerce ki faculty staff amasung alumni na awaba phungdokpagi thoram pangtokre thoram adugi manung chana Laikhidrabagi mafamda lei sukatpaga loinana minute ani tupina leptuna kai khunbu utki loinana imung manungi awaba dasu saruk yaki Hauzilaslakpada maroibu pa umkana pisari Security gi apun bakangbu amana ngasi ayu khaktada chingi district manga dagi nongmai chama ga yang ga manga amadi bom yaungna nongmai maru lising amaga chatruk yang ga ni thoi fagat le hari class sang 9 to hanbiu haina mahiroi sina DC Bisnupur da thunjin kre Nong khara hek chubada Manipur gi lambi khara di ising hekta thumjin bagi khudong chadaba miyamna mayoknari amadi sora kaichal manakta khatna chaina bagi thogdo amada thangna yanba yauna badagi machil mana ahum yauna miyoi taruk sokle hari Hozu fawge na DICB na sandok chariba pawmatanga sile shinjare mireng tabiri ba pungna ma pom khana khurumjare